ꯑꯍꯥꯟꯕꯃꯛꯇꯗ ꯀꯟꯕꯤꯕ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯆꯍꯤ 39 ꯃꯈꯥꯏ ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯏ ꯇꯥꯍꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯅꯥꯏꯅ ꯁꯗꯣꯡ ꯃꯇꯨꯝ ꯃꯇꯨꯝ ꯂꯧꯊꯣꯛꯍꯟꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯁꯤꯗꯨꯅ ꯑꯃꯁꯨꯡ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯇꯨꯅ ꯅꯨꯃꯤꯠ 40ꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯕꯤꯔꯝꯂꯒ ꯆꯪꯅ ꯁꯔꯒꯗ ꯀꯥꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯄꯕꯤꯇ꯭ꯔ आत्मा थाबीरक्तुना थाजरबसिंबु लोइनहनबिरिबा थाजरबसिंगिदमक्ता इपा ईश्वरदा हाइजदुना लेबिरिबा अमसुंग खंगजद्रिबा प्रभु जीसु कनानो महाकना करी तौबिरमी हाइबदो खंगजद्रिबसिंबु कनबिरगे हाइदुना खुद अनि तिंथोकपिरिबा कनबिबगी मपु इपा जीसु ख्रिस्त इपा ईश्वर सर्गगी इपागी मिंगलेंदा ऐदेन लाइश्रम नैकाय खुमनजरी अमसुंग यंगबिरिबा दोंबु याइफमंगोल पिजरी नाद येक्तबो इबियो तेक्तकायदबो इबियो मैम अखोगी मणिपुरदा इरमदा मणिपुरदा ओइरिबा अवा अना ओइरिबा थोइबा इरांग सिंग से उजबा मतमदा निंगबा यामना काय मैम 2023 मे दगी ngasi फावबदा थोलगलिबा अवाना सिंग ngasi मनुंगदा मियोय कया लैखिद्रे नुपी कयागी मपुरिबा सेटनखरे नुपी कयागी मचा लेखिद्रे ममा मचा कायनबा मिकअप मिराव खोल मैम युम ममदगी मियोय तरुक अमुक्त लेखिदबा अंगांग अनि लेखिदबा नुपा अमगा नुपी अमगा लेखिदबा मयाम से उरकपा मतमदा असुकी मतिक थमोय से निंगबा काय मैते अमा ओइरबना इमा लेबाक मणिपुर बु नुंगसिजब मचा अमा ओइरबना यंगबिरिबा प्रभु जीसु ख्रिस्त कनानो हाइबा खंगजदबा सिंगनदि अइंगोंदा साउबिरंबा याय कमेंट कयासु लाई मीगी लाई निंगबा मीगी धर्म निंगबा हाइदुना अइना निंगजरिबा प्रभु जीसु ख्रिस्त से अइ मतौ करमना निंगखिबनो कनागुंबा सिंगना हाय लुपा कया फंगबगिनो पैसा कया फंगबगी नंगना क्रिश्चियन चलिनो अइना प्रभु जीसु ख्रिस्त निंगजखिबा असिगी मरमदी अते करिगिसु नते अहानबददी अइसे क्रिश्चियन यादबा मिसक अमा ओइरखि प्रभु जीसु ख्रिस्त से मीगी लाइनी हाउगी धर्मनी अंग्रेज ने इंडिया द क्रिश्चियन धर्म से संदोरखिबनी हाइदुना साउदुना लेबा मिसक अमा ओइरमी अमसुंग मसिगी मरमना अखोय मी मंगा तरुकना अहिंग द यु ngauraga पुंग 13 मखाय 12 दा काबुंगन साइना कार तोंगना चलगा कंपाउंड की गेट कौखायरगा पास्टर अमा फुरंबा मिसकनी यीशु ख्रिस्त मीगिनी हाइदुना महाकना क्रिश्चियन सिंगना मैतै सिंगसे हाउ ओलहले हाइदुना अदुबु मथंगी नुमिता कल्ले हाइरिबा ऐसे तौबा ngami हाइरिबा अखोइसे नुमिदांग वाइरमदा क्रुक लाउदुना ईश्वर ने इंगोंदा यंगथबिरकपा मतमदा ऐ सन साखिबनी मयाम चटपा ngमखिदबनी कोक पुनमक ngaurगा जिसु हाइबा मपुसे अइबु हातोकपिगनु हाइबा हौखरे इमागी मखोंग पाइरगा कपमबनी ngasi ai hingjari se haiba ipa ईश्वर महाकना हिंगनबिबनी अइगी मंगलांदा थोकपिरई मयाम अमसुंग कंप्रोमाइज करीगी तौदोइनो हाइदुना खलमी अदुबु अखोइना फुखिबा पास्टर अदुना लाओ कंप्रोमाइज तौसी हैना चटपा मतमदा पास्टर अदुना लेखलगा ममाई काइरिबा पास्टर अदुना अइगोंदा खुद थाखिबा सिंग अदु थोकपिरौ अइना खोइगी दमकते ईश्वर हाइजगे हाइदुना हाइरके चटपा ngमद्रबा लोइना लेइदुना लेखरबा मिहुन से दंग दंग हैना चोंगदुना लेखरबा ज्ञान तारकपदगी हौना तौरखिबा पाप पुनमक फत्तबा पुनमक निंगसिंगक्तुना दयानंद नंगसे ईश्वरना हातोकपदा मतिक चारे हाइदुना लेरमलबा अइगिदमक्ता अइना फुरिबा पास्टर दुना हाइजबिगे थोकलौ हाइबा मतमना मखोंग पाइरगा अइना कोन की अमसुंग हाइ ओजा अइबु ngakpiu अइ लानख्रे अइ खंगदबगी मरमननी जीसु ख्रिस्त कनानो हाइबदो अइ खंगमुद्रे ओजा अइबु ngakpiu हाइदुना मतमदुदा पास्टर दुना माक मिजोरमगिनी मैते लोनसु माक खंगी पास्टर दुना अइगी थक्ता खुद थंबीरगा हाय यीशु ख्रिस्ता नाहकना तैबंग पानबद लाकपदी पापी सिंगबु कनबिनबगी दमक्तनी मैखोय पापीनी मैखोयबु कनबियु हाइदु अइखोयना फुरगा हुजिकी मतमदा मरा लैत्र फावबदा खजितंग वाहै अमा सोयबदा फुबीरबा हाटपीरबा मतमसिदा अहिंग चंगदुना चर्चता चंगदुना कंपाउंड की गेट कौखायरगा थुगायरगा पास्टर फुबा मतमदा महाकना अइगी मथक्ता केस तौरक्ते महाकना अइगी मथक्ता अवाबा पिरक्ते अदुबु अइगिदमक्ता हाइजबी मतमदुदा अइना खनखि करिगिदमक्तनो पास्टर सिन अदु याम फरिबसे करिगिदमक्तनो महाकना फरिबसे माना निंगिबा जीसु हाइबसे कनानो हाइबसे अइना थीबा हौखिबनी अइना खंगबा हौखिबनी
ai thabak tawjarami ONGC gi manungda safety officer gi post da thabak tawwa ngamdre ai duty ka ba ngamdre achauba da haiba ngamde duty ka ba ngamdre hairaga di thabak tanthorani haiduna nupi angang macha macha angang ahumga yam wana leiki adubu finally namrup hairiba mafam da Assam gi namrup ki church da changduna Jisu aibu hatok piganu haiduna hairi ngaida khangna daba ma da Jisu Christ na loina biduna hairakhi nangna karigi damakta kapibano nangi damakta suni Jisu Christ na khangkhibado mioi bagi damakta ni khangkhibado mak historically mahak na pokpadagi chahi masing thiba hokibani 2026 hairi base world le riba khwaidagi missing yamba achumbado kanano Jisu Christ ni haiduna nahak di thagalo nahak ti shona nahak punungsi haiduna haibirakibagi maramna Prabhu Jisu Christa ai lale ai bukan bibagi damak thagachari hatok pada matik chara bai bukan bibagi damak thagachari haiduna thagachabani dharma punamak punungsi ai di maram di Prabhu Jisu na hai ai di dharma sandok balak banate pap kuk pi balak pani Prabhu Jisu na hai yumlo na basing buna samakum na nungsiu matamama da phalam daba nupida khamal lamba nupida phuramba fattaba tawramba aise aigi iral se ngasi di khangsare ishona takpire me ngasi aina leijariba mafam se paisa leikhidraba wazakraba aina asigi ipagi sanglen sani haibase ingonda khanjaramde ngamsu ngamde asidaga khariba jinga leinabagi paisa ingonda leite adubu hairiba mafam asimakta da ai poktrinegi mamangda pu donga kauba nupa ama missionary nupa ama ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯃꯥꯒꯤ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨ ꯁꯨꯔꯣ ꯃꯍꯥꯛꯅ ꯚꯥꯔꯥꯗ ꯄꯤꯔꯒ ꯊꯝꯃꯝꯃꯤ ꯃꯐꯝꯁꯤꯗ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯄꯨ ꯗꯣꯉꯥ ꯀꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨ ꯁꯨꯔꯣꯅ ꯚꯥꯔꯥ ꯄꯤꯔꯒ ꯊꯝꯃꯝꯕ ꯃꯐꯝꯗꯅꯤ ꯏꯁꯣꯔꯅ ꯁꯥꯍꯟꯕꯤꯔꯤꯕꯁꯦ ꯁꯥꯅꯕꯒꯤ ꯄꯩꯁꯥ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯗꯒꯤ ꯉꯁꯤ ꯁꯥꯖꯕꯅꯤ ꯉꯁꯤ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯍꯥꯏꯖꯔꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯁꯦ nungsibagi mapuni kanbibagi mapuni kalbarigi cross ta mahakna pangtingbado mahak ngamdabagi natte mahakna hai aina ipa ishor da haijaba matamda ipa ishor na swargadud lijan taraga nithoi dagi henba tharaoi haina khanbra adu mahak kalbarigi cross ta pangtingi maramdi aikhoigi pap kokpinabagi damakta mahakna kari hai ki kalbarigi cross ta pangting galakpa matamda yopi tharakpa matamda makokta dighangakta uptuna ingra tarakpa matamda ipa maikhoigi maral kokpiu Maikoi na ingon da only base ai kanalo khangjadabagi ni haiduna haiki Jisu Christa nungsibagi mapuni ingthabagi jubaras ni adubu Manipur da ngasi tholagliba lan asida yengbiu Christian kauba amaga Jisu Christa khangdaba amaga Jisu Christa yadaba amaga Jisu Christa kanalo khangdaba amaga Christian ni haiba amaga Church kaba amaga Bible paba amaga Christian nataba amaga gi marakta thokpa laneba Masida aina pastor da phururaga khangdingai gi tawba matam da pastor du nai ngonda kokpi rei adubu maikoi da gi di kokpi base ubra ude kari tawi manipur nuksi khraba chingmi tamina punba manipur sida maikoi gi oiba tongan ba lamma maikoi na khaire aduga mi changak pa yaroi haiduna nupa macha amaga nupi macha amaga changjeba matam da phare maikoi na minusi khangdana hatle mi hatok pa Jisu Christ gi wahai de yaubra yaude Taibang pan bagi aroi matam lakpa matam sida dharma amana amagi mathakta lebak amagi mathakta nungsiba handarakani lan haunarakani chak tang ba thokani yuar toy na harakani Jisu Christ amuk wayen bagi matam da lakpagi matam oire haiba matam sida Jisu Christ gi aphaba wapau phungdok chabagi mahutta ngasidi mi hatuna lam tanduna aduga phattaba nisa mi manghanabagi nisa thaduna leiriba maikoi singdo urakpa matamda Jisu Christ gi aphaba wapau sandokpagi mahutta nuksi khraba khangjadriba Jisu Christ kanano haiba khangjadriba mioi kaya amaikoi na hatok pikre maikoi gi maramda kari haigani adubu Jisu Christ na ibu khangan birakibadi nungsiba na kauthok pirakpani ngasi maikoi gi maramda kuki singi marakta punamakta natte mi haliba singi marakta ahan badadi ai maikoi gi damakta prayer torami haizarami pa ishor maikoi bukan biu maikoi pa maikoi gi thamoi hongdok piu aina haizarami adubu yade nupa ahum amasung nupi ahum amasung angang ahum hat kiba numita ai gi thamoi da ishor na wangang bi khiba oh maikoi Christian natte ko
बाइबल ने करीगिदमक्ता याउरी याउगी फी सेटलगा मनुंगददि चरामदरबा कैसा लोइबा हाइबा नैखोइगी नाराल मैखोइ खंगदेबा ngarang nahan aina video ma semba matamda mikhoine kari hai tangkhul gi army keno singna naga gi army singna mikhoi angang hatpa ani phare haiduna mi manga khak mikhoina pharak pa matamda aina thagachari haiduna naga army bu haiba matamda mikhoine comment tawri pastor amana adu mi pharaga mi hatlaga thagache haigadra hai mi hatpagi nate mi haliba mido angang haliba mido Christian ni haraga nupi angang musidriba mi gi maram taliba drugs thaduna nupi angang hatong bangamba mido mahak mi nate mahak Christian nate mahak yaugi fi selaga kaisa loibani haiba diabol gi thorang ni haibase aina takthokpane ba mi sibagi nate mi sibada kana su nungaite adubu mi dugi manungda leiriba shaitan na capture tawriba amasung mi hatoiba khallaga yengbiuba mama aduna konjeri ba ngang ani du bom kapsal laga hatoga harau ba ngamba pikraba nupa ahum nupi ahum angang ahum mama aduna sumaina macha do konjeri ba do setat laga matau karam na hatu ngani sumaina makut lona ba nupa ma maitei nupa ma mekoina hat khiba matamda lekoi Christian ni haigadra aduda lekoi gi narali yade bible na kari hai nangi khut na pap torodi kaktat laga hundokho khut ani pana norokta changbagi sarukpudi khut yauduna sargada changbane hen fai mafam maduda mai mutte amasung hanside lekhogi khongna pap tawragadi madu kakthakho khong ani pana norokta changadabagi sarukpudi khong yaudana sargada kabana hena fai mafam maduda hanside amasung mai sumutte lekhogi namit na pap tawragadi madu kothokho maramdi mamit pana sargada changbagi norokta chatdagi sarukpudi mamit yaudana sargada kabana hena fai haiba wahai singa se lekhoida fongdok pani maramdi lekhoigi maramna khudi thihalle Christian kaya amang asidi maitei singi marakta nekhoigi maramna khudi thialle aina ngasi maikhoigi maramda haibase ai haining na haiba nate adubu nekhoina tawribado Christian gi thabak nate haibado Prabhu Jesus Christ ngasi leramba taragadi nekhoina mi angang hatpa nekhoina nupa ahum hatpa nekhoina nupa da hatpa matamda Jesus Christ na nekhoi thank you haigadra kari haigadage mi haliba sing cookie sing manungda manung mi oiduna khulai paiduna minung si khangdaba sing nekhoina mi hatpodo Jesu Christ leiramba matamda Jesu Christ na thank you haigadra natraga magi asauba lakadra soiduna asauba lakani kana na hai khre nekhoigi marakta nekhoina tawriba fattabodo fatte haiduna haiba ngamba nekhoigi marakta kana lei ngangdaba se afaba nate aigi mamangda fattaba uba matamda fatte haina haiba ngamgadabani maramdi Jesu Christ ipana ikhoida thaugal tauhan biba taragadi aigi mamangda fattaba dum tauduna leiba Christian ni hairaga Christ gi tung ilaktaba Christian ni hairaga fattaba magi thabak torakpa matamda ina phongdokpani maramdi lekhoigi wakhal lekhoina khalliba minungsi yaude nekhoigi thamoida nauna pokte nekhoi sauningbra sauganu Jesu Christ gi wahini pa Ishwar gi wahini mayam ngasigi nongmaijing numit sida ei mayam gi damakta Ishwar da haijage Prabhu Jesus Christ mahakna shibado Christian gi damakta nattene Christian haiba mingse Jesu gi chindagi thomde magi sebok singna hairamde Christian haiba se Antioch da Yudi sing Pharisee sing na kalak khaman bagi maram na thon ki ba maming ne Jesu Christ di dharma sandok palatina lakpanate pap ko piba lakpani mioi ba pumna makki damakta pokhi ba poi ba masung polak da ba singi damakta yaw na Prabhu Jesus Christ na shi ki bani mi hali ba sing mi halaga harauri ba sing pukning hongu matam na pukning hongu ne koi na mi hali ngai da kok piba ngamdri ngai da nasagi naral yadri ngai da ibungo Ishwar do wai na bagi damakta lakpa taraga di ne khoida soidana wai leragani haiba se Ishwar na phongdok hanbani Ishwar gi thogol tawjaba se arai ba dinatte mayam maitei singi marakta su ngangbire haugi lainingba migi mama da mama kauba haiduna maitei na su ngange kuki mihat pa singda Bible gi maram da haire me khoina su amu ngange matam se yamna crucial loiraba yam matam thireba matam aduni Bible na asumna haire yengbiu Matthew chapter 7 gi verse 7 8 ta nijau aduga ne khoida pibi gani
थिजव अदुगा नखोइना फंगजगनी थोंग थिंजव अदुगा नखोइदा हांगदोकपिगनी मरमदी निजब मी खुदिंगना फंगजै थिजब महाक अदुना फंगजे अदुगा थोंग थिंजब मांगोंदा हांगदोकपिगनी अखोइगी अवाब अनाब नुंगाइतब पेंदब पुमनमक निजौ प्रभु जीसु ख्रिस्त अदुगा महाकना पिबिगनी हाइदुना हाइरिबनी थगचरी पाइश्वर प्रभु जीसु ख्रिस्त इंथबगी जुबराज कनबीबगी मपु मपा मचा नुपा मसुंग थवाय सिंग बहुमक अमत ओइब इपान हाकपु थगचरी प्रभु ngasi taibang pan base u taibang pan base thoknari base ipa akibagi masak haibado oire ipa manipur nungsi khrabai ramdam sida ipa noma kangdana mi hatoknari ba Yesu Christ ipa nahakpu khangi haiba Christian haina kauraga ipa makhoina tawriba mong matause प्रभु नाहकी अनिंग बनते है बसे की थमोइद फाउजबगी मरम न चाना हाइजबनी प्रभु अंगांग हातुइबा ममागा मचागा सेटना हल्लिबा मिनुसी खंगदबा मी हातोगा हराउरिबा इखेंग ताहल्लिबा सिंगते इपा इपा नाहकना मैखोइबु इपा नाहकी वायेनना अचुंबा वायेन दो मैखोगी मतकता लागनबिउ इरमदा मणिपुर दे इंगथबो ओहेनबिउ प्रभु नाहकपु कनानो हाइना खंगजद्रिबा सिंगदा नाहकी अचुंबा नुंगसिबदो हेन्ने हेन्ना ताथोकजबा ngamjage nacha aikhoigi punsi pada sinajari anabana akibana langtatnabana fattabagi pangal amatna changdaba oirsanu nijari pagi mafamda ipana hai nijau ne khoida pibigani thijau ne khoina fangjagani thong thinjau ne khoida hangdok pigani maramdi nijaba mahakaduna fangjai thijaba mahakaduna fangje aduga thong thinjaba mangonda hangdok pigani pa nijari pa iramda manipur de ingthawala kan biro prabhu ishwar फत्तब सिंबु इपान कनबियो प्रभु इपानतन लेते इपा पुमनमकी फ्रॉम द बिगिनिंग एंड द एंड अहोबसु अरोइबसु इपान हाकनी आई एम द अल्फा एंड द ओमेगा हाइबी इपानी प्रभु इपागी थौगल हेन हेन तौब ngamba ओइजगे यंगबिरी बसिंग ngasiगी वीडियो ला वपावसी यंगबिरी पुनम पुसोकपियो इपा आइगी नते हाउगी लाइनिंग हाइरिबा मियोइसिंग लेरमगसु मैखोइबुसु सोकपियो पाप कोकपिबसे हाउ खतनते पाप कोकपिबसे मियोइबगी पाप कोकपिबे मपुदी जिसु ख्रिस्त खक्तनी हिंगतलपा मपु जिसु ख्रिस्त खक्तनी अदुगा क्रिश्चियन आइना हाइरगा जिसु ख्रिस्तना थमोइदा जिसु याउदबा महाकदो जिसुगी वाइ इंदबदो खंगदे हाइबसिसु इपाना हाकना ताकथोकपिबो ओइरसनु प्रभु जिसु इंगथबा इरमदम लाकनबियो फत्तबा सिंगदा इपागी अचुंबा वाइन लाकपा ओइरसनु प्रभु जिसु इपा नंगोंदा खुरमजरी हालेलुया Amen.